ngasi modern age ki sangsar asida pot chei makhal mathen yamna lei makhoi gi manungda phajaba khara athiba pot khara lei afaba pot sing mapan da line obo phangi aduga miyamna masida connect to bapami maramdi phajaba pot sing asina samaj semi adubo pot khara di samaj asibu manghan ta alli maram asina asiguma pot sing asi lotsin duna thamliba pot sing asi khangdabana hena phai maramdi masina ikhoi ki kokta negativity lakpa ngamloi adubu asiguma potsing asi khangdana leibasu ngasigi yug asida apangbani haine section thorang lokhatpa ngamnaba sangsar gi afafata khangba darkar oi asiguma potsing asigi maramda khangbana isani sabu strong ohenba ngami amadi achum aran line thidokpa ngamhalli maram asina ngasi yamna aronba topic amagi maramda khangminasi ahanba news hapta ahumgi mamangda Delhi police na smuggler ahum phaki makhoi dark web sinarga Canada dagi drug order torami ani suba news November 2020 da CBI na UP ki irrigation department ki engineer ama phaki mahakna minor oiriba angang singi uhaidaba film semlaga dark web te yolami ahum suba news October 2020 da police na MIT ki engineering chhatra amabu lupa lakh 35 gi MDMA gi tablet ka konana pharami masi mahakna dark web tagi order torami news ahum asida wa ama yamna common oiri madudi dark web aduga masida natna banking data dagi password phawba yonba asigumba chahi khudingi dark web ka samnaba news kaya tari ngasi internet ki amamba amadi akiba sangsar drug khulai amadi intelligence input ki store oiriba mafam asigi maramda khanganjage internet access ki saruk ahum lei ahanbada surface web masi internet content ki 5% khaktani loinana masi user khudingma kini khudam oina Google search social media sinaba online recharge bank transactions Amazon natraga Flipkart tagi pot order tawba asina singmasing asini ani subada deep web part asida Google na search tawba ngamde masi internet content ki 90% saruk oi deep web ki document amada yawnaba hotnabada URL address ta login tawba darkar oi masigi damak username amadi password hap darkar oi masigi khudam oina email net banking blogging website asina singmasing asini aduga ahum subada dark web masi internet content ki 5% khaktani masi su internet searching gi saruk amani adubu masi araiba mongda search engine da thiba phangde masi illegal oiba thabak sing da sinai khudam oina silk road black market asna chingba site asi hangna ba tongan ba makhal gi browser gi darkar oi masi bu tor koi dark web ki site sing tor encryption tool gi matengna lotsin duna thami maram asina user sing mapam ase phawba aranba mongda yorai aduna masigi data hack tobagi chance wangi dark web karino masi internet ki ubangam daba sangsar amani masida Chrome Opera gumba normal oiba browser singna yobangam de masida content access tawna ba tor gumba browser amadi special permission gi darkar oi masida phangliba content sing kari gumba law amatagi manungda leite loinena masi si nariba mi singi identity kanamatagi nakta leite masida data dagi drug phawba aduga khuchu khulai dagina hackers phawba loina phangi dark web karamna hauki 2000 da Edinburgh University ki chhatra Ian Clark na thesis project ama puthoki thesis asida wafam ama palami masigi matengna internet ta identity taktana communicate tawbi yai 2002 da thesis asida base tawduna tor project hauki aduga 2008 ta browser launch tawki tor launch tawki badagi user sing masak takthokna internet sinaba hauki tor gi khuthangda dark web ki saruk oiba website kaya da line yorami dark web karamna thabak towi horak padamasi America gi defense department mi masak hangandana communicate tawda sinarmi tabna dark web internet ta masak lot pa pamba user singi mafam oiki masida onion routing technology si nei masina tracking amadi surveillance tagi ngakthok ngami tilhogi maku marol naibagum dark web ta information kaya su marol kaya da encrypted tawduna thammi araiba londa hairabada normal information sing asi special oiba code amada onduna miyamna line khangma ngamhande user sing gi privacy gi dama connection bu mafam kaya da root amadi reroute tawduna thammi loinana masida bitcoin natraga virtual currency si nei masina trace tawbangamde dark web illegal oibra dark web bu miyamna chingnaba miyengde yengnarbasu masi illegal nate tor asi America Defense Department su si nei aduga masida funding su tawi sarkar gi surveillance yamna kanba leba kharada communicate tawnaba dark web si nei BBC New York Times amadi Julian Assange gumba whistleblower singna su si nei hojik matam asida illegal oiba thabak singi damak dark web asi yamna si nare maramdi masida tarai na phaba ngamde dark web ta illegal oiba thabak sing dark web ta hojik illegal oiba pot phangpham yamdrabada marketplace cham humphulei khudam oina illegal drugs illegal
इलीगल वेपन, पर्सनल पासवर्ड, फेक पासवर्ड, चाइल्ड पोर्न अमदी हैकर्स असनचिंबा इकुई कुइदना मतम खरगी ममांगदा सरकार की एजेंसी सिंगना वेबसाइट कया बैन तौखी मखोइसिंगी मनुंगदा मरु ओइना सिल्क रोड प्रोजेक्ट ब्लैक फ्लैग ब्लैक मार्केट रीलोडेड अल्फाबे अमदी हंसा असनचिंबा सिंग असिनी 2013 दा सिल्क रोड की फाउंडर रोस उल्ब्रिज फाखी अमदी लाइफ इम्प्रिजनमेंट की दंडी पीखी डार्क वेब ता प्लेन पेन कोबा चाइल्ड पोर्नोग्राफी साइट अमा मसिगी एडमिन स्टीवन चेस पुफाखी अमदी चही कुंट्रा की इम्प्रिजनमेंट की दंडी पीखी डार्क वेब ता करम ने योगनी डार्क वेब एक्सेस तौनबा अहानबदा इसागी कंप्यूटर नत्रगा लैपटॉप ता टोर ब्राउजर डाउनलोड तौगनी मसिगी दमक सिंपल गूगल सर्च तौदुना www.torproject.org दगी डाउनलोड तौब याय मसी इसागी कंप्यूटर दा इंस्टॉल तौबगा डार्क वेब ता एक्सेस तौब यारे डार्क वेब की वेबसाइट की URL .onion न लोय साइट की एड्रेस मपुंग फाना खंगलबा मतुंगदा साइट हांगबा यागनी मसिदा शॉपिंग की दमक बिटकॉइन नत्रगा क्रिप्टो करेंसी सी नहीं डार्क वेब सी नबगी रिस्क करीनो डार्क वेब एक्सेस तौबदा ख्वाइदगी चौबा रिस्क असी कंप्यूटर हैक तौबगिनी मफम मसिदा इलीगल ओइबा बिजनेस कया तौई मसिना मरम ओइदुना पुलिस ने यामना कन्ना येंगसिली अदुगा फाबसु यावी टोर ब्राउजर एक्सेस खुदिंगदा अथिंगबा लेते मरम मसिना लाइन अवाबगी लांगदा थुगली डार्क वेब ता इलीगल एक्टिविटी की मरमना इसा दमसिगी इन्फ्लुएंस लौरप याय मरम मसिना इसा टेक्निकली यामना स्ट्रॉन्ग ओइद्रबदी डार्क वेब एक्सेस तौनब खनबिगनु इंटरनेट के अंडरवर्ल्ड असिदा चंगसिनबदी इसागी अपामबदगी चंगसिली अदुबु मसिदगी क्लीन ओइना थोकननबगी लंबिदी यामना लुई अरोबदा वीडियो असिबु येंगबिरब व्यूअर्स सिंग दा हाइजनिंगबदी मसिदा ट्राई तौबिगे खनबिगनु सुबनगी नॉलेज ओइना खंगलगा तोकपियु मरमदी मसिदा चंगसिलुबदा अवाब ताबा याय Subscribe now and press the bell icon. Never miss an update.